Imphal Ziribam Lambigi, New Kaital Manbidagi Kotland Village Faubagi Saruk Sambi Dabagi Mayukta, Lambi Tingbagi Kongzang, Junction Cray. April ki tang tarani thoida Imphal gi City Convention Center the National Register of Citizens NRC chatnahanbagi matangda achoba mifam ama pangthokadauri. Manipur ki Kendra Humfugi polling station singda photo number da entry masing laka malising kontra hundoi jamanga yangkai hundoi hengalap limbasi athuba da sandok na ba MPCC na dabi tawrli. Amade India the COVID-19 positive oibagi chang hengalakle ngasidagi leibak sin batungna Jackson thorang lakhat pu oina mock drill pangthok bahukre. IS News miling tabiriba khwaipum namak pu SILKY CHANAMBAM na taramnok cheri COVID-19 nagi ngakthok na ba khutuin hambiyo hand sanitizer siznabiyo mask upiyo fit taruki distance thambiyo yarba makai vaccine dose na kapthok piyo Jackson bana namaki yaifa bani hojik pau sandok ni pizari. Aeroplane taba yaba mawangda Imphal Ziribam lambi asi semgani haina center ki luchingba kayana thazaba pikhrabasu lambi asi gi fibam ka hena fatre ngasi New Kaital Manbidagi Kotland Village pauba mafamadugi tongan ba club ki volunteers singna lambi sembidabagi mayokta yaning da bafongdoktuna Imphal Ziribam Road National Highway 37 matam khara thingzilure mangzau na lambi thingani haina lauthokki balai taba maramna ngasi gi ban adu handokhi Adumoinamak, Hayangdagi, Matam Kaktan Haidiba Lambi asi, Matek asi, Semdriba Fauba, Tingzilagani Haina, Mafamadugi Club Kilusing Basingna, Fongdorakle. Lambi asi Matam Kayagi Mamangdagi, Mawong Maril Jumna, Sembi Dabana, Kudong Chada Bakaya, Mayok Naduna Lakle, Mijamiam na Awaba Kaya Singasi Kangduna, Lambi asi da Jaktuna Laki Bane, Adumoinamak, Lambi asi Busem Libat, National Highway Infrastructure Development Corporation Limited, NHI DCL na, Miyamgi Kolau, Tada Badagi, Ngasigi Lambi Tingbagi Kongzangasi, Junction Laki Bani Haire. New Kaital Manbidagi, Tintong Laizang Village Paubagi Lambi Matek asi, Pekes Tugi Manung Chana NHI DCL gi Makada, CMM Infra Project Limited Company na Semgadabane. Adubo Hauki Batamagi Mamangdagi Hairiba Lambi Matek asi, Han na yeng na laki ba na maram oiraga upul waipul na manak nagpadalayba kunja sing ana ayat yaurak payabagi fibam lakpa amade maru oina lambi asigi mapal de leiriba Lambi asige mapal de leiriba school sing da classroom sing uful na pik thanakupsin kibadagi school sing asi thonglon bagi fibam da lakle haire. Manipur gi mahairoi lup tarukna iramdam khunayasi tungi mirol gi damak tangai fadana kandaba yadi haina lumna lauzaduna National Register of Citizens NRC state asada chana halu haiba dabi taksanduna kongjang kayam chathaduna lakle Union Home Minister da fauba ansam yauna mahairoi lup taretna memorandum pisin khibalai kre Ima Kaithel Khwairamban Kaithel gi ima singaloinena Achoba Mass Rally amaso mahairoi lup taret ki makhada chatki makha tarakpo oina lakliba April ki tang tarani thoida Imphal Daleiba City Convention Center da one-day consultative discussion on the implementation of National Register of Citizens NRC in Manipur haibasida achoba mifam ama pangthokna khanan nei nagadore masida Manipur da leiriba purup kanglup singi mihut singna saruk yagani masida students organizations pumnamak CSO sing tongan ba university ki oja sing amade masak naiba miyoy sing su saruk yabiduna Ngasi leiriba mirol asina tungi mirol gi damak kari makhata ba khongthang lakhat kani haibagi matang dasu nei nagane loinana makhata nasu mahiroi lup taruk singna luchingduna makhal kaya gi khongjang sing changsin khigani haina ngasi Imphal Daleiba Manipuri Students Federation MSF ki office ta pangthokpa paugi mifam amada mahiroi lup taruk ki wangang loi soiriba suk ki president Ningthauzam Dhanakumarna fongdokre Lutarukna Lakriba Tang Tanga Thoida, City Convention, NRC, Manipur implement of Innovative Tongan Ba, Manipur Ladiba, a single Medical Ladiba, Civil Society Organization, single Nairo Luxing, Haiba, Organization, City, Leadership, Yoba, Consultative Discussion, is in the about to serve with the same Salvation. Masi Haiba discussion, the Sita, Equina, Kanazagado Singasi, Nadamasita,
toan ba lon na ba sing deki tara kham nei sa sila di ba mi tot sing legal immigrant sing ko te ke yang mi sing kan na bi na ka ri na ko pi na ka ko sa chen na la pungjen no mai le na hai ko discussion asi si ja ni toan ba khom sing da ji ko lam da ma si te am sathi ba mong da ko tung ni mirol da tung ti ngai ba chen na ma da si le ka ba ma da Uttar na tung mirol bi da ta da kan da hai ba NRC si mi ko ne implement to bi ati ha bi ba da ma da sa chen da ba khang na ma ga Electoral rules kumjalising amachama humfu madhoigi rule kuntaruki makhada kendra humfugi polling station singda photo number entry masing lakama lising kontra humdoi chamanga yankai humdoi hengalam libasi laibukti bani haina Manipur Pradesh Congress Committee ki legal chairman S.M. Charana Fongdokre ngasilam fel patilai ba chief electoral officer ki MPCC की legal chairman S.M. Charana Luchingba Kangbomana Kendra Humfugi electoral roll da photo manaba entry sing semdok uhaiba dabi tauduna memorandum amapisin balakpada wafamasi fongdokibane Syam Charana makha taraduna haukiba assembly election kumjalisingani kunithoida chaurakna lak ani lising yankai manga supna taruka sida lak ama lising kontra humdoi chamanga yankai humdoi asi henjen na yauramba asi Manipur gi oina laibukti bane ngasi pisiliba memorandum as electoral roll semdok u amadi ahen balising adu lawthok u haibani mari laina ba office kawari sanabada semdok nabaka na honari haibagi pau piraki chaurakna lising yankai mangadagina yankai taruki lawthok na ba on process te leiri adubo aranba madi achumba kayam yauri haibasi thijilli haibu wafam thamlaki haire Manipur Pradesh Congress Committee President की लीडरशिप मखादा अखोई जनरल सेक्रेटरी अमसुंग लीगल सेल डिपार्टमेंट की टीम ममना ngasi मणिपुर की इलेक्शन ऑफिसर दा सिमिलर एंट्रीज हाइदना रूल 26 ऑफ रजिस्ट्रेशन इलेक्टोरल रोल 1961 की मखादा सेमदोक यू हाइदना अखोई मेमोरेंडम अमा पीबा लाक्सेबनी लाइबक फबदगी ऑफिसर सिंग थेंगनदना अखोई मेमोरेंडम असे पिजरे मणिपुर दा फोटो सिमिलर एंट्रीज हाइबदी फोटो मानब एंट्रीज लाख अमगा लिसिंग कुंथ्रा गा हुंदोइगा चामगा गा यांखैगा तरुक हेंगेटलमे चावरापा ममांगी चाही 2022 की असेंबली इलेक्शन फेब्रुआरी अमसु मार्च तौगिबदा चावराकना लाख कुनगा लिसिंग यांखै मंगा तरुकी इलेक्टोरल रोल दा लाख अमगा लिसिंग कुंथ्रा हुंदोइ हेंजन न यावरंबा हाइबसे अखोई मणिपुर स्टेट की ओइना लाइबक इबनी मसी सेमदोक पियु मसी लोकथोक पियु हाइबगी मेमोरेंडम नि मसी अखोई मणिपुर प्रदेश कांग्रेस कमिटी की टीम ममना मफम मसीदा लागा मेमोरेंडम मसी पिजरिबसी अदुबो ऑफिसर सिगा ओरल टॉक तौबदा मखोई सेमदोक नबा याम कन्ना होनरी हाइबो पाउ तंबिरई वेल अखोई नुंगाइबो फावई Haukiba chayol kharagi mamangdagi India da COVID-19 positive oibagi chang hengalakli basi yenglaga ngasidagi lebak sen batungna Jackson tharang lakhat poina mock drill pangthok pa hokre India da oirakli ba COVID-19 ki fibam asi yenglaga haukiba chayol da Union Health Minister Mansukh Mandaviana mayai tangbul lauduna State ki Health Minister amadi Health Secretary Singaloina na review meeting ama pangthokibane hairiba mifamadu da COVID laitet ki oirakli ba fibam asada mangjong na Jackson tharang lakhat po oina State amadi Union Territory singda ngasi amadi hayeng COVID-19 thengnana ba mock drill pangthok na ba kangan kibane Leibak asigi lanai amadi lenga ki hospital singda ngasi pangthokiba mock drill aduda Union Minister Mansukh Mandaviana Haryana ge Jazarda leiba AIMS leiduna yengsinki Minister na hauzik orakli ba fibamasi lengak asina mayokna ba sem saduna leire haina fongdoki panbaya bade haukiba nimit kharanigi mamangdigi India da COVID-19 positive oibagi chang wan khalakpa si yenglaga state kharagi oina miyam tinba mafam singda mask soidan upnabasu marilena ba state ki lengak singna kangan kibale krabani haukiba pungkun mari India da naunamioi lising mga janipal marifu COVID positive oiba thingniki lainasana maram oiraga mioi taramare leikidre fagalakpagi jangcha da marifu tara nipal 10.8 ahumda hantarakre apun ba confirm case na koti mari laknifu tare lising umfunithoi chambri marifu tara taruk yaukre active case masing na lising kontra mga
Chama Marfutara Mapalda Hengalakre. Laina Sina Maram Oiraga, Laikidaba Apun Mamigi Masingna, Lak Manga Lising Contra Chamapal, Humfutara Mapal Sukre. Laina Sidagi Naba Faduna, Desers Tokib Apun Mamigi Masingna, Koti Mari Laknifu Matoi, Lising Marfutara Taruk, Jahumtara Nipal Yokre. Laina Sidagi Ngaktuk Naba, Vaccine Kapto Kiba Apun Mamigi Masingna, Koti Janikun, Lakumputaruk, Lising Kun Humdoi Henkre. Malim gi oina COVID laitet na kwaidagi henak sokhalab laibak singi manungda US na ahanba Indian ani subada amade France na ahom subada leire awang nang pok state singi oina Assam na ahanba Mizoram ani suba amade Manipur na ahom subada leire Angang singna mahit tamba amadi hotnaba lepayade haina Imphal East District DC Kumandam Dainana Fongdokre ngasi Kurai Chairentong Moirang Kamputa Leba Janura Leikol Children Home da Chahi Taramangagi Matakta Leba Nupamacha Singi Numit Taramangani gi Oiba Basic Makeup Training Program Amahudupagi Taramda Wafa Masi DC Kumandam Dainana Fongdokibane Tauramadu da Imphal East ki DCPO Indrani Jongtam Amade Unicam ke President S Nandona atoba mitung na saruk yaki Kumantam Dainana Makataraduna Mioy Bahaybasi Tambage Loinai Drapa Punsiamane Ojamadi Akang Ahising na Taklibado Ningti na Lausanduna Kangsan Bamatautai Home Asida Punaharaw Tayam na Lemin Naba Fang Bahaybasi Atang Ba Amane Mafam Karadagi Ningti na Laifam Leita Bajabo Fang Daba Kayasu Yaudaba Nate Ngasi hawdok ba skill training asina tunggilang vida at jawab kanab ang masoy din na pibang amgani makatana asiguma program sing paikalagpada lainga ki ay ba ang mamating panggani haiki Janura Leikol children home jo na dio dana hai ba sai hi ukhi ki retaining wall same ba yese amtang dana ki ke duga toy se number this office ka period ni chi am to bira shuwa CCC the card and after matung tailoring course to bini hare su ek tailoring machine ama ni provide to bibi abra hai udawi su doina source me amne ramni ado koi ki site ri su mating ngam pi be ya ngam da gi akoi na apam du khang ga de koi na su he na aga for example ino pami khang children home di am ne ba children home ya mi makhan gi children am lai bi ayawi adun khang da bani na koi da DCPO do letter am ta bi re thamo re de koi ne general like call na smile to bi gai to bani have koi opportunity khum kan to bi hai Tauramaduka Mari Lenina, Unicam ke Secretary LC Somorendro na Fongdokipada, Kumjali Sangani Kunda, Laingang na Hudokiba, Education Policy, Matauning Tinatobung Amdre, Lainga ke School Ayam Bada, Mahiro Sing Lirik Mapungfa na Takpiba, Ngamdabagum Tauri, Sen Lejadaba Private School Sing the Tambang Amjadaba Mahiro Sing Day, Kamteng na Awaba Kayasu, Mayok Nere, Mahiro Ayam Bana, Mobile Smartphone Paibigi Kudong Jabasu, Fangbung Amdanelere. Hayeng makoina mapung farak laba matamda masagi ay basin from amaleza na ba vocational course amadi skill training asi yam na mathaw tay haiki tapi ke damo jagung tapi raptadi aku itu dong ya ada polisi aduna aku lang mahayar sih itu tam ne ba science wa jangai itu tapi ne ba aski 8 9 days ang tapre ado apik pasing pasing tapre moida adum makaldi hojikti apik pa elementary ke stage oi ba sai ma adi na sai ni pangula gi do moida brain ni was mathematical calculation da heina ko ho pro ne ba japan na chakana to balam bi china bi ko ho ko ko ne theng na follow to ba ni ija jing je apik ngai de gi ne moida on ba ba ti ba to hai ba si am tabi re ba se school sing na tapi ra ni na complaint to so kana da ni na ai ko de to ni le ko ta school ta so nam de ti so nam de ahe bangang gauri school ta ka khege karna to ko nam de nam da ni na chama ta ni extra ko kharni ba ta Manipur Lengang na education sector da ahin bumiyang tamduna education bu yokhat na ba policy program amade schemes kaya paikalak libasi mahiroi sangidamag chawkhat pakhongthang amupurak pangamlagani haina NZ College ki Principal Asok RC na Fongdokre ngasi lamfel patilaiba NZ College ki Mahiroi kontra tarukta Chief Minister's College Mahiroi e-support scheme CMC MESS ki makada smartphones yantokpagi tharamda wafamasi Principal Asok RC na Fongdokhibane Tauramadu da NG College ki Vice Principal Dr. SH Santibala Devi amadi Adiboni Maina atobamitong ay nasaruk yake Tauramadu ka Mari Lainana IT and IRF ki Nodal Officer T8 Rockin Singh na
Moodle LMS ki matangda wafam kaya thamki amade AISHE ABC ki Nodal Officer M Luwang Ningthona Blended Mode of Learning ki matangda wafam kaya su thamki. Principal Asok RC na makataraduna nga sipiriba mobile phone si award nate public ki paisana satra singularik tambada he na khudong chana bapibane maramasina phone fanglaba satra singna phone asi lana sizinada na bahaiki mobile phone fanglaba satra singna college asigi Moodle LMS te register tawgadabani haina phone fangkraba satra singda khanganki fanghaudraba satra singna ningamdaba tawbigano asigumba smartphone distribution program asi makhatana paikhalakini amade college asidasu yamna thubada IT studio ama linkhatlagani haibasi Director of Education Yuna khanghalakre haire Smartphone si chung magi lai ba ujik 5G gi comply to ko ko ma cha ga doi adana mo mai changa khanga da ne government na mobile phone cha ko ko le da puncha ta use mana ko le the people that crore ne government na khoros to now you realize government na crore khoros to is realize to wa ma ka ai ha 1980 da study ma to visit to the men ya ma to India government na graduate ama ko thok ma ta graduate che as graduate ama ko thok ma ta India government na lupa lakh hong ka lising yang kai chang ya as graduate ama nipa ma BA pass of nipi ma BA pass of India government ki ma gi ek second ki chali bisa je lakh hong ka lising yang kai 1980 pa 1980 de ko ne ko macam da oja ma ki turop se nipa lising tara yok de ko le oja ki hong ki kya yo ra 3 lakhs hong ye 3 lakhs ni Chirachandpur Laiba BSF ki Subsidiary Training Center STC the Constable Tradesman Batch number 240 ge ngasi passing outcome attestation parade ki thoram center asige Satis Yada Parade Grounder pangthukre ngasi pangthuk ki bathoram adu the Inspector General STC BSF Chirachandpur ge Obes Kumar Nayalna Parade Oki Arjuna Wardi Laisram Saritana thoram gi athiba lengbirakpa amade Commandant Hidam Ibohalna maru oiba mitungaina saruk yakhi Thauramada Officer Singh, Sarita Regional Boxing Academy ki Mahiroi Singh, School ki Mahiroi Singh amade training loiraba singhi mama mapa amade ahal laman singh butaram na opagaloina Assistant Commandant Gulsan Kumar na training loiraba singbo wasak lauki. Thauram ki athoi bamitunglan oina saruk yakiba Inspector General Umesh Kumar Nayalna training mai pak na loisin laba singda thagat wahi fungdok pagaloina makhoi ki tungi punsada mai pak na ba yaifa pausel supi ki loina ngasi training loiraba mioi chamaga yankai nipalna BSF te changduna mingchat kaya purakani haibagi thazabasu phongtoki ngasi ki tharam aduga mari leinana training mangada tongan ba manasul lanthoki haina STC BSF Churachandpur ge Deputy Commandant Virendra Kajalana thokpa charol aman haire Modbungda Laiba Presidency College the Chief Minister's College Mahiroi e-Support Scheme CMC MESS ki makhada college asigi CMC MESS Committee na sinduna smartphone yenthokpagi thoram ama pangthokre ngasi pangthokki bathoram aduda college asigi Principal T Gangtena sel tumgi pipam sotharaba imungi Mahiroi singda smartphone sing yenthokki Assam Rifles Jwalamukhi Sector gi makhada Tamenglong Battalion Assam Rifles na senduna Assam Rifles amade Indian Army recruitment gi mangoina na mamang thagi tang kuntaretegi ngasi fauba chatharakliba pre-recruitment training mai pak na loisin kre haire Freedom Fighter Rani Gaiden yu gi mingda Tamenglong Unit Headquarter de chatharakhiba training aduda Tamenglong amade Tamenglong gi akoibada leiba khungi naha nifutaret na saruk yakhe loinana Commandant Tamenglong Battalion na training aduda thoidok hendok pasingda manamatum pidana pukning thogatki Hairiba Campsing asigi ahanba phase kumja lisingani kunithoi October thada pangthuki maduda naha chahumrom na saruk yaki haire Thaubal College na sinduna Chief Minister's College Mahiroi e-Support Scheme CMC MESS ki makhada college asigi beneficiary Mahiroi singda smartphone yenthokpagi thoram ama ngasi college asigi multipurpose holder pangthokre smartphone yenthokpagi thoram aduda Thaubal College ki Principal Professor M Bina Devi Thaubal College Teachers Association ki President S Iboyaima amasung Thaubal College Students Union ki Vice President Dr. KH Jugindrona President Member Singona Sarukiyaki College asigi Geology Department ki Assistant Professor S Janendrona Thauramadu gi nunggi oiba warol piraduna
CMC MESS scheme gi matangda sandokna saruk yaribasingda khanghanke Thobal College ki principal Professor M Bina Devi na New Education Policy Kumjala Singane Kun IQSC Thobal College ki coordinator Dr. Varikan K Singh na Moodle platform Thobal College ki Philosophy Department gi Head of Department Assistant Professor T. Joswana E-Library hai Bahiram Singh da Wangangki Tharamadu ki manungchanna CMC MESS scheme gi makhada ngasi beneficiary mahiroi taratarukta smartphone yenthoki College Teachers Association ki Mehut Singh Oja Singh Students Union ki Mehut Singh beneficiary Singh amade mahiroi Singh na tharamadu da saruk yaki Union Women and Child Development Minister Smriti Irani na Anganwadi asa worker amadi midday meal workers singi talipa tongan ba diman sing pinaba khanaragani haibige thazaba pirakle haina Anganwadi Workers Helper and Mini Workers Union ge General Secretary K Sarlana Fongdokre Imphal ki Major Kulte leiba Manipur Press Club ta ngasi pangthok ki bapaw gi mifam amada wafamasi K Sarlana Fongdokladuna Election ki matam lakpada Anganwadi worker amana graduate officer amaga chap manana mathau tawduna lakle chahi asigi March kunipal da delegate Zantar Mantar mamangda Anganwadi asa worker amade midday meal workers singna central government ge anti-labor policies ki mayokta dharna ama famke dharna adu loiraba matung Union Minister Smriti Irani ga unaduna wari sanaki Minister ga unabatu maru oina Anganwadi workers singi thabaktagi pothabagi matam chahi humfu oiribasi chahi humfu manga oihanba tagi honorarium hengathanba thabak tawba chahi humfu surabadi pension loba yahanba PMSBY amadi PMZZBY scheme ge khudong chabasing fanghanba Anganwadi gi helpers amadi supervisor gi ahang ba famsli atuba matam da mention ba amadi asa workers sing government lausina ba khongthang lokhat pahai ba wafam yauri haiki graduation amagi course amagi chapa na lei ba hai da alora ko da as work ka so ba workers in the election issue gi makana election commission of India makana was a yellow appoint to be yellow commission electoral polling what pilot time without elimination without that elimination matina da hai adu da na ko je thap oxygen ba somna so apro wali ge functionality ge makana yang sumo ba yang sinna to the last work oiba activity se suki material medical Jwalamukhi Sector Assam Rifles ki Makhada Tamenglong Battalion Assam Rifles ni senduna Ajuiram Post Security Coordination Meeting ama ngasi pangthokre pangthoki bamifam adu maroina Assam Rifles amadi kunja singi marakta hena mari fagathanba amadi security ki matangda hena kupna khanghanabani haire mifam aduda manak nakpakul singi chairman secretaries amadi village authorities singna sarukya ki Ajuiram Post ke company commander na hojik oiriba security ki fibam gi matangda kunja singda sandokna taktuna khanghan ke leunana mahai masing thabak fangnabagi matang yauna haksel social awareness amasung government schemes kaya gi matangda su khananai na ki haire Numit nini ki kongchata Union Home amadi Corporation Minister Amit Saha ngasi Arunachal Pradesh ta tunglagane Minister na ngasi state asida tunglaba matung Anjo District ki manungchana ngamkhai dalaiba KB2 village ta chatuna vibrant village program hudukadore leunana Golden Jubilee Border Illumination Program gi makhada Arunachal Pradesh lenga na paikhatpa micro hydel project mapalamasu sangaduna mafamadagi miyamda thabak fanghangadore Prime Minister Narendra Modi ki liching makhada paikhalakliba Vibrant Village Program sida Arunachal Pradesh, Sikkim, Uttarakhand, Himachal Pradesh amade Union Territory Ladakh ki District tara mapal gi Block nifu taruk na konba khungang lisingani chamapal humfutaretta lambi thong yauna atei chakhot thorang kaya paikhat kadore center na ahanba phase ki oina village chatruk humfunithoi khankat pagi manungda Arunachal gi oina village chambri yankhai manga yawrakhibane khongchat manungda mitsan Arunachal Pradesh ki Likabali da Indo-Tibetan Border Police ITBP gi project kaya sangaduna ITBP gi personal singasu wariwatai sanagani haire
Sekta mayai leikaidagi ngangom surjit maitaina macha ahumga awaba fibam amada leiri haibagi punsi wari social media da viral chalakpadagi ngasi wakhal manaba miyoi karana angamba sel khainaduna imung asida chana thaknaba potlam kayaga loinana angang singi boy pencil na chungba potlam sing mateng pangkre ngangom surjit na fongdorakpada angang oiringai matamda laibak thiba thodok amadagi makhong yet thangbada soktuna wana punsi lelaki yum palaba matung machanu pa ahum phanglaba matung surjit khanghodana masada pomthok pahoraki mahaki nupisu nungsiraba machanu pa ahum buhundok lamlaga atopa nupa amada mayum pankhibadagi mimanadra basu macha singbu yoktaba yade haina surjit na angamba thauna puthoktuna hotnaraki adubo surjit ki anaba henjalakpana macha singi kumhai yengdina asiba kauba laibu lakpa ngaina hinglingai jarakta social media da mahaki wari khangnarakpadagi ngasidi tongan bamiyoi kayana laktuna mateng pangbirakli haina fongdorakhi amadi pikliba macha sina kari sukhangdaba mapagi mitlu pirang taithoktuna school fawba phajana kaba ngamdana leihore mateng pangba lakliba singi maikaidagi imung asigi awabo biduna leingakna imung asida kari mateng pangba yabage haiba adu yenghaningbagi wafam sing fongdoknarakli Paugi marag thatna break amatang lawsari. Electric laktaba na maram oduna asabi ising panglar haibi nungsa thiningai leitraba. Thomson Solar Water Heater. Contact number 9862669522. Aikhoigi address Hairanggoitung Nithamja Karong, Imphal West. Breaking matung na taram nokchiri makhataba pau pisiri. All Manipur Ayush Doctors Association Amadana Homeo Parivar Sarvajan Swasthya One Health One Family haiba team gi makhada Chani Humfunipal Suba World Homeopathy Day Thauram Primary Health Center More ga khutsamnaraga ngasi pangthukre Thauram aduda free Ayush Camp Cum Awareness Program amasu pangthuki charakna miyoi chani yankhaida lemna Ayush idak fanghanbaga loinana ultrasound amadi testing gi khudongchaba singsu fanghanki tongan ba community leaders amade CSO sing yawba kemaduda amadagi advisor soibiriba state nodal officer Ayush Dr. K. Benedict Maringna homeopathy gi kanaba kayagi matangda wafam kaya su fongdokhi Nongdol Mamikolgi EY film na atopa international award amaga lawba ngamlakre EY hairiba Rebecca Okram gi mayekta Biswamitra na direction piraga Samir Thingbaizam na produce toba film asi thase gi Nepal amadi mapal fawba Jammu gi Avinav Theatre da pangthokiba 3rd Jammu International Film Festival da film asigi actress Laisangtem Tontoida Best Actress Award kutsinnarakle haire Hairiba Film Festival asida India yauna Malem gi Leibak, Iran, France amasung United States na chingba Leibak singi feature films kunmanga yauna short films amadi documentaries kaya utuna miyamna pamna yengnakhi EY gi team na international gi thakta mana kaya lawrak pangamba sina Manipuri cinema gi khongchatta anoba era ama oiragani haire Numit humni chathagada by training workshop cum nature camp on understanding dynamics of nature including climate change haivat thoram ama Manipur Science and Technology Council Imphal amade Vigyan Prasad DST Government of India New Delhi amade Modern Higher Secondary School Bisnupurna kutsamnaraga Sinduna Modern Higher Secondary School Bisnupurda ngasi haudokre thoramadu da Manipur lenga ke Science and Technology ke Director Hormila Hongray Imphal College ke hanegi Botany Department ke HOD Elsa Morjit Modern Higher Secondary School ke Principal Dr. H. Ganashyam ZEO Bisnupur gi Deputy Inspector TH Raghumanina thoramappu ena sarukyaki Thauramadu ka mari lainana Bisnupur District lady batongan ba school taruktagi mahiroi singna sarukyabag lainana makhoida Science chakolakpa na maram oiraga nature da akaiba pirakpa chaitheng singi maramda akang ahisingna wangangduna khangminnaba made tanabagi khananainaba pangthukle Director Hormila Hongray na fongdorakibada Tungi Yumbiral Ohagadariba Mahiroi Singda Chokhatpagi Mingda Umang Kaya Kokthokpa Science Chakolakpana Mahausa da Pirakpa Chaitheng Singi Matangda Kanghandaba Yadabana Thauramasi Pangthokpani Amadi Masina Mahiroi Singda Mateng Soidana Oigani
mahausa khal kaihindana madi ngakna thamnaba mahiroi khudingna upal thazinsi isorna yadragadi khudingmak mai pakpangamloi science na chakulakpadagi puthorakliba mobile phone asi mahiroi singna matam khaidoklaga sizinasi haike. Climate change, we have a shortage of water these days. Why we have explode? I did who fell over the pass when the cultivation cover the shoe, media, YouTube the shoe, Jing she fell over. We have planted obiam Thai at the Guinea hen so I did a conversing at a minor high at the equation hunter. How's sana bagi pau lobirasi? International All Sports Games Federation and South Asian All Sports Games Federation Sindana Guwahati ge Pan Bazar da leiba Cotton University Indoor Stadium da thasi ki tarete gi mapal fawba chathaki ba third International Games kumjali singani kunhumdoi da India gi team da yaudana saruk yarba Manipur gi mingchat purakraba Thobal district ki Tekcham dagi karate sanaroi singna ngasi Imphal yaroki bagaloina makhoibu ningsing lop tekcham na harau taram na okre Nepal All Sports Games Federation na support tawduna numit humni chupna chathakiba International Games adugi Kung Fu event tekcham dagi coach Waikhom Premzitna South Asian All Sports Games Federation ki secretary ZM Kumanchagi lamjing makhada Nupanupi puna sanaroi taramarina India ki team da saruk yakhe leibak mapal dagi lakpa sanaroi singna saruk yaduna pangthokiba third International Games kumjali singani kunhumdoida tekcham dagi sanaroi singna gold mapal silver ani amasung bronze ahum lauraki haire ningsing loop tekcham na singduna tekcham laibung da pangthokiba sanaroi singbok pagi thawramaduda tekcham JP gi pradhan nominee L Damenti Yango Pokpi Lokchau Wildlife Sanctuary ki Range Officer Ambiran, Tekcham ZP Ward number 8 ki member S. Bhaige Chandra, Ward number 7 ki member M. Tiken, Ward number 4 ki member CH Memdonbi, Ward number 6 ki member H. Ibema Amasung, Ningsing Lup Tekcham ge General Secretary Langpok Lakpam Priyobrata Susaruk Yake. Ngasigi oiba ay ngasagi pau pisari. Ngasi Manipur da khwaidagi sabagi chang asi degree Celsius kontra 10.5 oiki khwaidagi bagi chang na degree Celsius tarani thoi 10.3 oiki nungsita yawba ising manalgi chang ayukta chada humputara humdoi amade nungthildana chada kontrani thoi oiki loisilakpada marupa pausing amukhana pizare Imphal Zaribam Lambigi, New Kaital Manbidigi Kotland Village Fawbagi Saruk Sambi Dabagi Mayokta, Lambi Tingbagi Kongzang Junction Cray. April gi tang tarani thoida Imphal gi City Convention Center the National Register of Citizens NRC chanahandagi matangda achoba mifam ama pangthokadore. Manipur gi Kendra Humfugi polling station singda photo number da entry masing lag amalesing kontra humdoi chamanga yangkai humdoi hengalam libasi atubada semdok naba MPC sina dabi tarle Amade India da COVID-19 positive oibagi chang hengalakle ngasidagi leibak sin bathungna Jackson tharang lakhat pa oina mock drill pangthuk pahukre Pungjasi fawina sandok jaba Manipuri IS News matanga sada loisinjare media tabiri basingwa mukahana kurumjare